Lakhipuronline puthokjaba Mars ki tang kunithoi yumsakaisha numit ki Khomjinba Pao tabirase ahanbada maroi papao maifa gi mikap thoglasi aikoi haiba kholaw galoinana chatliba khongchat numit tarani sukre Assam University da get together thorom gi makha chatharak paoina ngarang thabal chongkhre ngasi sajibugi nongma panba chairauba numita kendra gi mapan thorom rajya mantri Dr. Rajkumar Ranjanna yaipa paujel pirakle Thenguzam Sabitri Devi na laiki tabata tongan maluk kayana makhata na awapa phongdok narakli amasung malem gi saireng gi numit ka mari leinana Gopal Sharma Award pikre saireng sedinakre Haujik mapung oiba pau tabirase Maifa gi mikap thoglasi ekhoi haiba kholaw puduna chaliba khongset numit tarani sukre ngarang ayuk Pontarapur gi oja manimhun gi yumdagi khongsan bahauki horongbam sirji gi yumda ayuk cha thakminaraga punna wari sanaraba matung bam malugram gi tamak khongsan bahauki bam malugram da yumda changlaga chejai zairaba matung maira paibi gi president Bimola Sijak unaduna wari sanaki matungda bam Rampur tamna khongsan ki Rampur da laikitraba Sanjoy Kumar Singha Indian Army gi mitamda maira katuna ikai khomnu jarba matung Arun Singha gi yumda mifam phamlaga bam gi mitai pangal khunda chalaba matung bam Siptila khungi maira paibi gi office ta maira paibi gi oja singna taram nok pikhi mafam aduda mifam ama pangtokhi mifam da Kani Devi Sakuntala Devi Thangjam Brojen Tampak Mayum Rehanuddin Seram Herajit Krishna Chandra Singha daistapam ki Tampak Mayum Salauddin na wahodok piraduna aikhoi imalon manaba mitei amasung mitei pangal aikhoi punna imalon asibu kannanaba honaminasi haiki Seram Herajitna aikhoi na aikhoi gi imalon asi matam leiringai da kannanaba honaminasi haiki Thangjam Brojenna haikibada aikhoi imalon kannanaba honabada chokthaba leitana honajagani haiki Tampak Mayum Rehanuddinna dharmagi khenaba thamdana aikhoi gi imalon Assamda kannanaba honaminasi haiki Mifam aduda Maifagi Joint Secretary Wahingbam Surendra su saruk yakhi matungda maira paibi ma singna Manipuri kaithel phawba thindok pikhi matungda khongset asi kabugons tamna khongsan ki khongset asida ngarang phawbada punna khun marfumathoi sukhre aduga kilometer chamaga yangkhai taruk khongsan mangam khre haina Maifagi Secretary General Tampak Mayum Salauddin akhangalakli akhoi wana hinjiramba akhoi panjai kunaise senthok leiba lambi bana oja kharphang adigi army khra oi tawna city meitei si atopa khunai atopa phurup gi mamangda thoina not to khunai am oisilaya adu ipai ku singna wana honajaduna tawram liba iron si koi marona lai lesu tam masi masidi kadai da sakhrege ham bible leitre akoi gi son mase matang da mayam leire masi oja singna pukhatbi ba thabak se taruragadi pungning siba Ninglonda hana jenguragadi samadru domaina mafam khangdaba mafam domaina uyiba koi manjil se kadaida jawraga koi thumuni haiba se udabagum thoyiba karigino haiba da ai samlamna lechen jarage akoi meiteina kanagumna to thabab se akoi keno khaidoeba pruk khaidoeba ngasi akoi se samstha se makal khaido akoi se picture le Assam University Manipuri Students Union Silangduna Mars ki tang kunda chathakiba taranithoirak suba Manipuri Get Together Kam Cultural Fest ki makha chatharak poina ngarang Assam University Silcharda thabal chongkhre Thoromasi University asigi BC Professor Rajiv Mahan Pant amadi Assam University Manipuri Student Union ki President KH Krishnamohan na hauduk pikhi
Khanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo. Akupa marol gitamak Institute of Medical and Paramedical Science, Ismail Market, Central Road, Silcharda, Lengsimbirabu. Natraga Mobile number 939573245 da pau phaunabiyo. Potsambam Chanu Albina Gawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tambi. Gracewell Hospital practical class Taujabani. I have Hum Madi Matun the operation of whom I Panasi Sabangan. High river courses, Hojiki Matam, the Yama Kudong Chava, Amos and Carriers, and Madame course and hygiene. Mayamsu, High river Kudong Chava, Silovina, Wafamasi hygiene. Ngasi Sajibugi no mapanba chairauba numit kamari lenana anoba chahi asina lakpada anaek jaudaba awa ana nangdaba anoba saga loinana tungi yaifaba porapo hirasano haina kendragi mapan thoram rajya mantri Dr. Rajkumar Ranjana yaipa paujal pirakli Sajibu no mapanba chairauba numit sida anoba chahi sigi oina Manipuri Iraysa Kudimukta Thamoisena Numai Yaifaba Paujel Bijari Iramdam Amadi Iraysa Kudimukta Ana Ayek Yaudaba Awa Ana Nangdaba Tungi Yaifaba Urakpa Jahi Sina Oresanu Hadana Isorgi Mafunda Kuramjari Ayam Punamak Anoba Jahi Lakusuda Anobo Akalgalonana Anoba Sagalonana Numai Yaifana Pantokpiu Haina Kuramjari. Haukiba Mars Thagi Tang Tarahumdoi Ningthau Kaba Numita Taibang Thadokrabi Nupi Laktagi Athoibi Ima Saklabi Khangembam Ningol Thengu Zamongbi Sabitrina Laikidabada Bina Kandi Mayai Lekagi Nupi Lup Maira Paibi Amadi Laing Tau Sanamahi Thagol Kanglup na Kusamnaduna Kasar Bina Kandi Part 2 da Laiba South Barak Rural Development Agency Holda Awaba Phongdokre Maistam Ongbi Padmabati Ayekpam Numit Lei Aramba Mongbi Radhamani Amadi Takilamba Mongbi Brojesuri na Chingbana Laikitrabi Ima Sabitrina Hinglingida Panthok Piramba Tawai Kabu Singtharaduna Wangangki Thoromgi Arubada Minute Anitumina Laiduna Laikitrabi ki Tawaina Lairamlenda Inga Chikna Lairuna Bagi Thonizaki Nungairaba Pao Kasar Fulat Tol Chingya Lekaida Hangliba Maruti Suzuki Arena Showroom Asida Maruti Car Servicing Amasung Insurance Renewal Taubagi Kudongchaba Lechare Kudongchaba Si Lobi Nabagidamak Kasar Fulat Tol Chingya Lekaida Hangliba Maruti Suzuki Arena Showroom da Lengsimbirag U Natraga Booking Gidamak Mobile number 9706 287593 Natraga 8471-840737 number asida call tobirago. Sahitya Thaupangluk Imphal Sinduna Ngarang Malemgi Saireng Numit Kamari Lenana Gopal Sharma Award Saknairaba Brajamani Maistambada Manipur Press Club ki auditorium da mana lanthokre. Thauramda Sahitya Academy State Convener Professor Toijam Rajanna Chief Guest Naharol Sahitya Premi Samiti ki President Nauroibam Indramanina preside tauki Anisuba Sarukta Kabi Moirangthem Rajendrana Saidin Puran Oiduna Kabi Kuntramathona Saireng Saidinaki Sagnairaba Kabi Khetrimayum Birachandra Pralhat Sharma Nongmaithim Kiran Kumar Azad Komol DL Kabui Kartik Maiba Dr. Uma Mayangbam Dr. Ekasini Laisram Romola Waikhom Amucho Laisram Romola Malaya Moirangthem Sarachandra Ningthaujam Ibemcha Chongtham Subadani Ranjit Nongthombam Dr. Rajkumar Gunachandra K. Santipala Rita Thokchom
Thaudam Netrajit Chingbana Sarugaki Hairi. Manipuri party dari Dona, tak kaya kaya wah ini antuk ini mai dengan orang sana tak kabar cinta nopjo dengan orang pitoro boleh ini apa Adu mana tahu macam ini party punya terkait dengan boy kampus dengan nationalist party kamu yang berkumpul cinta lagi ini party yang saya bawa kaya yang misalnya saya bawa kaya ini party yang boy kita start dengan kabar cinta ini nanti saya tiga kan di phone ini saya di board saya di phone pasina saya nama ina Soji mayor daina tirui wahi sindo panggadra kaladuna madugi ona taina bawaiki pangki aina apum banga sing yoliba ngayon bisingi oida pada wasaki bada saitana saki oikrage mahutta piraba Aroibada Maroiba Pao Amukhanna Maifagi mikap thoglasi aikoi haiba kholau galoinana chatliba khongset nimit tarani sukre Assam University da get together thoromgi makha chatharak paoina ngarang thabal chongkre ngasi sajibugi nong mapanba chairauba numita kendragi mapan thorom rajya mantri Dr. Rajkumar Ranjanna yaipa paujel pirakle Thenguzam Sabitri Devi na laikidabada tongan maluk kayana makhatana awapa phongdoknaragli amasung malemgi sairengi numit ka mari leinana Gopal Sharma Award pikre saireng sedinakre Lakhipuronline YouTube channel gi Khomjinba Pao sandok jaba nasigi oinadi matang asidaloi jare